Ipa-Ipu shingna chatlamba laining liklamda hanjinnabagi damak kumja Ningsingduna chatlamba humni panba ngasi numita Thambalkhong Ahal loukhiba thoudang adu Ningsingduna Meetei Yenning Hunba haina mingthonba laining Khongchat ngasi Chatkhre Meetei Yenning saruk yaraga Chatkhre laining Khongchat adu Lainingda Temple Board LSTB amasong wangkai Thambalkhong leba Meetei maru Meetei leipak anina khutsamnaraga sinkhibini Laining Khongchat adu hodringai manggoinina Meetei maruki sanglenda thoudang ama pangthoki maduda Meetei Lainingda amuk hanjinnabagi damak wasak parai chankhiba lamyanba singge mafamda haikat lekat tamki madugi matung Meetei Yenning Hunbagi saitha isai amasu phongki thoudang sing adu loiraba matung iru iseng lokhatuna Meetei maruki sanglendagi Laining Khongchat adu moirangthem naudalen khombana langthaki Kabu Union Manipur ke thongmi sing amade furup asigi miyoi kayana saruk yakiba Laining Khongchat aduda LSTB amasong Meetei maru Meetei leba ke thongmi sing amade Ipa-Ipu gi laining liklam ga chetna thagonaba tongan ba mafumdagi lakpa miyoi kayana saruk yaki salai taret ki phiral paiduna Chatkiba Khongchat aduda yelhomina yaifade sanamahi laining thongna yaifade Meetei laining na yaifade haibana chingba kholau ke asulauki Thangta pena langdren amade Meetei pungna mang tharaga amadi amaiba amaibi kayana saruk yaduna Chatkiba Laining Khongchat adu wangkai Thambalkhong dagi hauraga wangkai yonglan leirak fauraga wangkai andro parking tamna laklaba matung konung mamangi traffic island dagi sanjenthong maikai da laktuna haying khongba da leiba Laining thosana mahi ge sanglenda Khongchat adugi panthungfam oiki mafam adu da leiba ireima imagi thawai mami hapagaloinana ireima imada thoniki Laithau tinthaugi thoudam sing loiraba matung Laining thosana mahi ge sanglenda Laining Khongchat aduga mari lengna thoudam amasu pangthoki thoudam adu pangthokpagi nunggi oiba wafam thamladuna LSTB ge member secretary Sivdata Luwang na hai ngasigi Laining Khongchat asida aikhoina khalluba adudagi miyamna saruk yarakpana henba maramna Khongchat ase chauna mai pakpa amani haine lawi chahi chani henna tumluraba Ipa-Ipu singi laining liklam ase kumja Ningsingduna chatlamba gi kalen gi humni panba ngasigi numit asida Thambalkhong dagi Ahal 19 na makeup thokhan biramba adu ningsingpo ina Khongchat ase pangthokpani kasar maikai dagi pirakhiba ithilna maram oiraga Ahal 19 na khambi mai pairaga wasakhiba aduna Ipa-Ipu gi laining liklam ase ngasigi fipam asida yauba ngamlakpani Khongchat asina piriba paujel ase saklon yami masigi manungda lamdam ase salai tare na ngaklaga lakpani tungdasu ngakani kumja English nga machamapani fumangagi kalen gi humni panba ngasigi numit asigi maru oiba adu haurakliba mirolda khanghanba amadi Ipa-Ipu gi laining liklam sandokpa haibana chingba paujel sing ase miyamda pibane Matamaduda Ahal 19 na loukhiba thoudang adu khangdrabadi inat laining yokhatpada awatpa ama adumak legani madugi awatpa adu leitnaba amade tungi mirona Ipa-Ipu singi laining liklam ase mapanggal kanna puthaba ngamnabagi pandamda thoram ase pangthokpani haina Sivdata Luwangna makhatana phongdoki Sanamai laining saliba singi adunglo amata ngairaba apex body authority body ek amagi makhada leiba sanamai laining gi hairaga laining to sanamai temple bone si mayana khangbire ai koina tam puri ngai gi aina member secretary wori ngai gi pangai haiba natre madudi ek amana pass torukanda hairiba mafam jisu pinai tanadana thawai mangdana mada kan gi mafam amani eta mafam amada lamang amada semba adumba laikon di natabanina hairiba se aikoina yamna sena thaminarkanda akoigi bona su pongtong to bonataba leiriba alaman mayamina laining gi to hona biriba mayanga punna tanaraga tana tinarakanda akoi chatkadoriba sengkhalaiba tungda sengkhalaiba naha mayam isa mayamna masu tariki salai tariki phiran paidana laibak ta leisa namdana madaiduda Ipa-Ipu gi khongbul liursin sengkhalakku matamsida aikoigi marakta pange to khaga yawi samam nagi khaga to yawi masi tohon biganu masi nakanda loina thamakana sengkhalaiba isa isa naw mayam se masi akoi thongna hamina